ꯐꯪꯁꯟ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ MLA ꯈꯥꯡꯕꯣ ꯑꯦꯁꯤꯕꯨ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯥꯍꯩ ꯑꯅꯤ ꯃꯔꯤꯗꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯁꯥꯔ ꯑꯁꯤ ꯍꯧꯒꯠꯂꯛꯄꯗ ꯃꯌꯥꯝ Higher Secondary School Meet Vision asida President ki phamamda MD Abdul Manal Guest of Honor ki phamamda lengsin biriba Principal biriba School asigi Parents sing Mama Mapa sing Satra Satri sing mayam punamakpu aina subsanjaraga punamakpu salam tau koi ngasai Satra sing se maruina tunggi ba warkadauba futures laibak si makoi futures kari wargadaba haiba se si yamna uncertain oiba maruina aina akoi covid ki matamda matam mangre akoi gi manipur da lre achouba mangjaba landi karino haiba matamda Manipur da Satra sing sigi academic career school ka boy tauba curfew muk tawsalakani ban muk tawsalakani thingba muk yawsalakani mayam sina amagi sahi mada larik pha sahi ama hena mangi bse chawba lan mangi bse masi akhoi gi yamna mangjaningai ni haiduna ai thamjage adu aina oja sing management sing sida aina request tawjaningba aina thamjaningba se makoi da mangkiba adongi matamdo kamaina phukatkani Satra sonthagiba mayam sing makoi da tamhogdo mayam sing do karamba kanda bse matang chumba mayam oja principal se laibire oja mayam se laibire thigat piragadi koi gi Satra sing sida yamna hena kanagani haiduna ngasigi tanja si laujaraga thamjage aduna akhoi huzik Manipur gi oina India gi oina new education policy la abani matungina Satra sing si internal exam tawraga board ke exam tawdanaba yan karigina di Satra sing ki yamna stress pidanaba moida company mu tawni tawsi mokoi da stress pi bse masina akhoi gi Satra sing da kana da bo mafam atopa country sing da mayam ama adugi pibam phawal la abani aduna aina Satra sing da aina thamjaning bse akhoi the kwaidagi kanba wana kanbus like taba adubu singe copy toge adu toge da toge haiba natana thamoi ngamhodre mathang da dum tharasu yai maduna nakhoi asengba lan oigani haiduna aigi nuksijaraba Satra Satri singda maduma thamjage school management library ba committee na oja piramani adubu makhoi si self respect ahal lamanda respect tawba tambiba makoi na any thabak torko matamda makoi gi akoi culture yauna samna harabada Japan dadi angang sing si discipline tambina ba class ri losala kana classroom ji sina nana sentole paisa paiba macha hoge yu pai da macha hoge ja mana sentole chakot palam sing daki fazana kaino to mafam da akoi adum adopt to yai loksun bi yai hai nai thamjage aduna Moijinglom side from gi maigai rom